Kakching Jilla asi mahusadi su nongma kanba lamdam ama oiduna lagli poinu laro hek loikibaga labuksing ayamba nongna khoidokduna ningtham laroki mahim marong thanaba amuk sem sanai hojiksu labuk ayamba hangam alu kobi hawai thrak tilok sanam amadi khamini chingba ningthina thaba hongnare numit kharani matungdagi labuksing ayamba asang amantana thalaba mafam haibadu oiragani maram marakta labuksingda paisinduna thamliba sarumai thadokwa adudi tasingna tawhanjaningde maramdi sarumai thaba sina aikhoigi akoibagi hawa nungsita akaiba kaya piri International Day of Persons with Disabilities ki thoram ama Differently Able Person Welfare Association Kakching na sinduna Library Information Center Kakching auditorium da tha asigi ahumda pangthokki thoramduda person with disability amana phungdokkibada malim sin thungna pangthoknariba International Day of Person with Disabilities asi mafam ayambadadi sarkargi mari lenaba loisangsing natraga clubsing na sinduna pangthoknai adubu Kakching unadi person with disabilities singna masa masa gi pocket gi sel khaiduna thoram asi pangthokli aduga makoina pangtholiba thoramduda saruk yabiranaba invitation pikraba maru oiba gesingsu saruk yabide hainasu warungna haikibadu tariba miyamgi puningda karigumba wahang kharadi hanglamgadra khalli thoramduda person with differently able amana asumna phongdokli mi amana mi amabu nungsiba mi amana mi amada mating pangnaba haiba wakhallon adu khoi phajana mapung phana tarbu kanda sama sama sema matamda disable koiriba khoi busu saruk ya hanbiba haibase sama tugi mathong neba adu natabida nangna kari ngamde haibu sukang khangdana khoi suma khoi gi thokko lejesanu akhoi di mapangan sonmani moina thokko mai lejesani adu di manaba khonai hadu karai Harungi saruk ama oina person with disabilities singna masa masa da yauriba talent sing samna haibada isai sakpa jagoi saba amadi sereng pathopana chingba kaya pangthokki makoibu samajda leiba mioi singdagi tadana talent lei haibadu uthokki makoibu samajdagi tokhaiba miyeng yengbibagi mahutta chakhotpa manaba samaj ama purakpada person with disabilities singsu asobu thodang lei haibadu matam pumnamakta ningsimpham thoi Manipur Lengaki Town Planning Miyeng Makada Manipur Architects Forum Amadi Kakching Municipal Council ga Puna Sinduna Nomagi Oiba Model Manipur Unified Building Bylaw Lisingani Kungamari gi Matangda Workshop Ama Kakching Municipal Council gi Conference Honda Pangthokki Workshop aduda Planning Department gi Chief Town Planner N Benjuna Online Building Permission System gi Matangda wafam kya phungdokki aduga Manipur Architect Forum gi President N Git Kumar na haikibada Unified Building Bylaw haibadi state asida leriba building bylaw adu sab manahan bani haiki Manipur leba town kun tare asida jiribam yaudana building bylaw gi future si sab manai thoidokpa khenaba leite haiki Manipur Architect Forum President N Git Kumar na sumna hai ꯑꯩꯈꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯂꯤꯡꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯔꯦꯞ ꯇꯦꯛꯄꯤꯖꯝ ꯍꯥꯏꯕꯗꯤ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯊꯦꯡꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯗꯛꯇ ꯂꯣꯏꯕ ꯌꯥꯅꯕ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯏꯟꯇꯔꯐꯔꯦꯟꯁ ꯌꯥꯎꯍꯟꯗꯅ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯧꯕ ꯌꯥꯕꯗꯣ ꯃꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯖ ꯑꯣꯐ ꯗꯨꯏꯡ ꯕꯤꯖꯤꯅꯦꯁꯀꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯚꯂꯞꯃꯦꯟ ꯒꯣꯜꯁ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯅꯦ ꯑꯗꯨꯅ ꯏꯖ ꯑꯣꯐ ꯗꯨꯏꯡ ꯕꯤꯖꯤꯅꯦꯁꯀꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯂꯥꯛꯑꯒ ꯗꯔꯀꯥꯁ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯐꯝ ꯂꯩꯔꯒ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯃꯥꯒꯤ yum sagadoriba architect engineer tanaraga mayumna phammaga darkas thaba yaba mayumna phamna permission phangba yaba habne is of online building permission system is December tarada All Manipur United Clubs Organization Poirei Leimaron Meira Paibi Apunba Manipur All Manipur Women Voluntary Association Manipur Students Federation Amadi Committee on Human Rights na Punna Sinduna Mudra Trelak Suba International Human Rights ki Thoram Jilla Asigi Simajin Khunauda Leiba Smart Universal Academy Campus ta Pangthokki Thoramduda Human Rights Award Everyday Essential Haiba Thimda Social Scientist Dr. Danabir Laisam Amadi Advocate Rakesh Mahobamna Resource Person oina wangangki Bharat Sarkar na khutsa haiba differently able oiraba skill artisan amadi entrepreneurs in the piba National Divyang Artisan Award da National Awardee for Handicrafts isingani kulumdoi Divyang Artisan Award phanglakrabi Kakching Mayai Lekai dagi Yengkhong Ombi Indira Devi Okpagi Thorum ama Social Welfare Sporting Club na sinduna Kakching Mayai Lekai Multipurpose Community Honda pangthokki Kakching District Badminton Association Hugdokiba Chahi Nifu Manga Mapung Pharpagi Foundation Day Thoram ama Library Information Center Kakching Auditorium da Narang Pangthokki Thoronggi saruk ama oina founder members singda achamba khudol piduna ikai khumna utki loinana thoramduda chief guest oikiba Manipur State Badminton Association gi president
PH Biswajin Haikibada, Manipurda, Badminton, Masana Katanatana, Masana Ayamba, Manpower di, Wate, Adubu Financial Amadi Infrastructure gi, Awatpakea lay Haiki. December tha na Lucilapaga, Iruinana, Christmas Amadi New Year na Lapasida, Lamdamasida Ladiba, Mipum Kudimakta Yaifa Mangon Pizeri, Adua Christmas Amadi Anuva Chahina Lapasida, Manipura Sinuma Yaifa Ing Tapa, Sokatpa, Ban Bloke Latava, Lamdam Ama Orisnu Hainasu, Isogi Mapam the Tony Jari.